आकाशवाणी इम्फाल मोइरांगथेम इबेहाइबिना पाउ पाजरी Manipur mapung phaba rajya oikiba numit state hudde lising ani kuntaruk ngasi pangthokre ingkumja lising ama samapun humudani thoigi ngasi numit asida Manipur Bharat ki mapung phaba rajya ma oiki rajya sarkar na sindana Imphal gi ahanba Manipur Rifles Parade Ground pangthokpa state hudde thoramda Rajyapal Priyokumar Bhalana ningthijaraba mass past parade amagi salami oki amasung manamathung kya yenthoki tungda numit asiga mari leinana Rajyapal Priyokumar Bhalana Imphal gi kangla nongpok torbanda jati gi nising phiral singkhatki awang nongpok lamdangi atopa rajani Meghalai amasung Tripura su ngasi mapung phaba rajya oikiba numit state hudde pangthokli rajya sing asida sarkar gi oiba tongan ba tharong kya pangthokli Manipur Meghalai amasung Tripura gi state hudde da Rashtrapati Draupadi Murmu Uparashtrapati CP Radhakrishnan amasung Pradhan Mantri Narendra Modi na rajya sing asigi miyamda yepa paujil piri Loktak amasung akoibagi pathingda miramdagi lamsang pairakpa useksing masing thibagi thabak Asian Water Bird Census lising aning kuntaruk ngasi ayuk anganbada hokre usek masing thibagi thabak asi rajyagi Forest Department Directorate of Environment and Climate Change amasung Loktak Development Authority na punna sinbani Asian Water Bird Census lising ani kuntaruk chathariba sigi matangda Chief Conservator of Forest Longjam Joy Kumar na hai Ngasina mapamsida tauraga aikhoina hayengsina atopu wetlands singta Central Forest Division gi makhada Lamphen Pass ka Yaram Pass ka adigi Thawan Division gi makhada aikhoi Harung Part Eco Part Kumlen Part adigi Uttara Part na singba aduna ti maruibu wetlands ite he loina wanta cover taurane silagi aikhoina census tauribu sigi maramse aikhoina water birds se they play very important role so to maintain the ecological health Wetland dugi aikoi ki magi ecosystem si maintain tawna bagi dong tak so wad wala man lawri bane Manipur State Transport MST busing hayengdagi Imphal dagi Tamenglong District Headquarter phawa chen ba horagani miyamna bus asi ISBT Kuman Lampak Imphal amasung MST Parking Apollo Bazar Tamenglong dagi tongba yagani ticketing bus conductor dagi electronic ticketing machine natraga online booking da phangani mobile app star bus Manipur gisu ticket phangani mamalna mi amada lupa 330 oigani Chief Election Commissioner Gyanesh Kumar hairi lebak asigi mikal pangthokpa ganatantrada booth level officer sing asi tangai phadaba yumbini Mana ngasi ni Delhi da India International Conference on Democracy Election Management lising ani kuntaruk ta wangangki Sri Kumar na hai Bharat asi ganatantra gi mamani aduna ganatantra mapangal kangkhal hanabagi dabak vote thadaba yaraba mi khudingmak electoral roll da soidana ming yahon bahai basi tangai phade numit humni mifam asi ganatantra amasung mikal silang bagi lamda Bharat na yumbu oiduna pangthokpa khwaidagi chawba malengi mifam oiragani mifam asi da lebak mudra henbadagi mihut chamarom na saruk yari Atal Pension Yojana senba sahi lising ani kuntra mathai phawba chathaba sarkar na ngasi yakre loinana sengo sagatpagi thaboksing amasung masibu pamna hanaba thaboksing buchu funding tawbagi matam sangdokle scheme asi unorganized sector da leiba sinmi singi ai soidana lehenaba inkumja lising ani 15 gi meda hongdokibani Pradhan Mantri Narendra Modi na sabapati oiduna pangthokiba mantri mandal gi mifamna ngasi ware asi laukibani Air Chief Marshal Amarpreet Singh hairi lanmi gi sakti hengalhanba amasung sakti adu sijinabagi phirep leiba tangai phade New Delhi da National Security gi matangda pangthokpa kunithoi suba Subroto Mukherjee seminar da wangangbada Air Chief Marshal na hai lanmi gi sakti haibasina jati amagi sakti gi amata ngairaba saktam oina lepi mang hai lanmi gi sakti na ning tambagi technology infrastructure phangali amasung lebak amagi diplomacy da mating leheli Rashtrapati Bhavan Complex da laiba Amrit Udyan February 3 dagi chahi asigi March 13 phawba miyamgi damak hanglagani Leikol asi ayuk pung 10 dagi numidang wairam pung 3 phawba hangani leikol asi maintenance ki damak ningthau kaba numita thingani aduga March 3 dana Holi gi damak thingani masida mipung khudingmangna lemna changba yagani Bangladesh da February 12 da pangthokadoriba parliament ki mikhalda mireibak da laikiba Bangladesh macha singi postal voting system da asumba tawrakani amasung aronba ngakani haibagi thajaba watli haina rajniti dol singna nungnangba phongdokre Dhaka da election commission na pawmising da wangangba da BNP yauna birodi lusingba singna mireibak da gi tharakpa postal ballot ki viral image sing puthokladuna ballot security amasung aronba ngakpada asoiba kya leire haina maral siki pauloi jare